Manipur Prime Minister Kisan scheme ki makhada LUPA CRORE tara Dasmik Sino ahungi fraud CHATHARE Haina audit report na PUTHORAKLIBA WAPHAM Asi Khanglabara Haina Lok Sabha ki member Dr. ANGOMCHA Bimol AKOIJAM na Minister of State for Agriculture and Farmer Welfare RAMNATH THAKUR da Hangkhre ngasi chathakiba Lok Sabha mifamda unstated question hoina pukhaladuna Dr. ANGOMCHA Bimol na hai namthaki thawong asina manghankriba senfam sing ase lengak na matau karamna khongat kadage amade jenaba singki mathakta kari action lokhat kadage hiram asiga mari leinana kumjali singani kungi July thada lodge chaukiba FIR aduki matangda kari karamba action lokhat pat leikrabage wasigi mathakta asigumba kanglon gi wangmara chatharakliba thawong ase thingdaba kari karamba khongthang paikhat kadage hainaso hangkhe MP Dr. ANGOMCHA Bimol AKOIJAM gi wahang aduki paukhum piraduna Minister of State RAMNATH THAKUR na hai Prime Minister Kisan scheme asi Central Sector scheme amane scheme asi kumjali singani tara mapal ge February da Prime Minister Narendra Modi na launch saukibane scheme asi ge makhada beneficiary amada chahi amagi oina installment ahum thokna lupa lising taruki senfam pire senfam singa si lawmi sing adugi Aadhaar Siddet bank account singda direct benefit transfer ge khuthang da pibane scheme asi hek hawdorokpadage center na hawjik phawda lupa crore lakh ahum dasmik taruk nipal ge senfam installment tara mapal da disperse tawkhre lawmi singda akhanaba meeting thamduna semgatkiba digital infrastructure asina intermediary amata yawhandana beneficiary oiriba lawmi singda scheme asige kanaba sing phanghatle direct benefit transfer asi state amasong union territory singdage PM Kisan portal da thagalakpa verify tawraba data sing aduta base tawraga pibane scheme asi hawrakpada beneficiary singna self certification basis ta register tawhalame Mafam kharadadi Aadhaar seeding gi kanglon asiso kharamakai komthoklame tungda portal asida anoba technology amade PFMS oidai amade Income Tax Department chingba sing integrate tawrakhe madugi matungda amuk tangai fadana land seeding tawhanbagi kanglon ga loinana Aadhaar based payment amade EKYC na chingba so soifadana yawhalakhe piriba criteria sing ase suba ngamdaba lawmi singda makha na scheme asigi makhata khudong chaba phangankide Government of Manipur de phangba pau amagi matung inna Accountant General gi audit report ta scheme masi mapung phana implement tawramdaba thengnare amade state na FIR amasu lodge saukre eligible oidaba farmer singda transfer tawkiba senfam khodimak recover tawnaba state amadi union territory singda khangankiba laikre masigi matung inna hojik phawda lupa crore chami 13 ki senfam recover tawba ngamle hainasu mahakna makhata na phongdokhe